Matamgi Manipuri Wari channel asibu tabiriba khwai pumnamakpu taramna opaga loinana ikoknona khurumjari. Ngasi muktaminarasi Napaldugi Marumda ahumsuba tangka. Suresna Yare minangbo khara yenglade hayengi su khara khapchilu kadorage tomthinna amuk langakinu he ojana ne laujaraksani tomthinna lona yenglibadu lingthoi su khangi tomthinna yenglakpa matamda mana ukini haiduna leithokki tomthinna leithokkiba mikupta mana amuk yengi adubu handakti mapu magi lilani michano haibado hek tawre anido michana roba mikup adudadi animak ikaiduna nokfet tawraga leithokki tomthin makokto makhutna tapna phujallaga mathanta wakhal khanjai as chopi he huralaga yenglubra haibu somda sulingthoi joina tariba samlangdo napado yekhattuna wakhal khalli tas kamdowiya hural mi faredana si oradi faramlani ne aidi ikaikreda asumna makoi animak mathum marang haunari thamoi ithak ipom naina matamana kanabu sungai biramde asum haujan kibana tomtinoige exam su kusilaktre maso lairik kanna pawa horakle noma numit amada memchawbina machanupida bema nabung halakrabo Purnimana halaktriye ima halaniye se ngaktang potharo nasado yam chokthana ureba hainari ngai tanja duda tomthin school dagi halai tomthin na ichal tombe kai haige tamo ai sida leye imagi kada o ima hala obo ngasidi yam ngana halaida pot loina yolome habro ima bo Asi hai dana mamagi karom da changlai mem chawbi nason pikna ibungo tomthin mamagi phibam do ubda prap mamagi manakta chenchilai ima kaidorage hakchangam drabo purnimana tamo kaithel da gyan manglaga wanthare ena ine sake oina thila ambane tomthin pakhatna ima Hauji ka shutau drobo doctor da satlag yengthoklu sira mem chawbina yarani da chawba ima ka shutau diye phare tu ima ka shutau droba sidi adu ibungo imana manung matam chadana lekhidaba thoklabasu nasal nupi budi mamitegi mapita halakanu ko ima kaigino da maina hari dubo nasa aikoi bu thadoktuna chatkiba yaro Nasa aikoi ne ima bu nunga hen kidoine ima gi seba pe na taw kidoine mem chawbi machagi wahaido tabada mabukni nusirei mitlu pirang chinthaduna macha ani bu mathanung da chetna konsilaga hairei isa ani bu thadoktuna ima mafam kai da su chatloye isa ani gi kumai yengkhini mama macha ahumak punna kapinai Mathangi numita mem chawbina bema sak to losilamo ima kaithel gi pot khara khomjelu khige ko hoi ma nya ki matungda tomthinna isal tombe nambu kaida lege tamo ai sak thungliye ima de hago khraba masa do khara nungai ra habro ima bo ngasai na hagotana kaithel gi pot khomba chat khrabane Kaino harisibo masangam basinate lambida muktu sen khosen tawadi kamdongnya aya mukta yenglukige ko asumna tholokpada mamade halaktuna mangonda phamduna kudaiduna nuksit humduna lerami tomthinna kaino ima hakjangam drido ngasi nongnani si phawbadi pothana ba tawba yadro ima ibungo imana hena pothaningline adubo Imana pothabada imung sige ahoba ngakta ngai kadoriba aduna ima lepa yade ima ai thabak surage ima gi matek su pangboina ai sel ta lage ma
Hey, madu yadi. Madu yadi ko ibungo. Isa adugumba tabak suba yadi. Achauba ofisar ama oigadabani. Aduna ne tabak subagi mahutta lairikto kanna hotnagadabani ko. Hoi ma. Ado ngasidi kaiteldo nasaga punna sapminarase hakjang su ngamdabanina. Ibungo, nangi school di kamdauba. Ima, exam kuidrabanina lairik su thoina takte. Aduna ne chatrasu kaidreba. Hoi, pare. Asumna sak toklaga mama macha kaithel da lai. Somdana lingthoi makoi yungi first floor da leiriba magi room duda school chatnaba haiduna loisili. Uniform setpa loiraga thongnau du lonsinge haiduna leithorokpada ure. Makoi yungi mamangda leiba kaithel macha duda tomtinna miyai chalabi pofam pambi amagi manak warapna phamliba adu. Asibu tomtin natrane Madi sida kaidoriba. Magi manakta phamlisibu mamaga oira jalo. Wakal ase khanduna thongnau du lonsilamlaga lingthoi school chatkre. Tomtin su somda mamaga kanna pot yominari. School dana tomtin laktabaduda lingthoida nungaitaba karigumba ichangchangdaba amagum tauri. Lingthoi wakalda mangduda leiri. Kaigino mana laktraga Magi saktam udraga engonda phawriba siba. Aduga karigino magi saktambu uningba phawrokliba sina. As khangdreda aigi wakalga se charangnareda. Lingthoina wakal amada mangduna leibaduda Puspana. Kaino sina manglisna mo. Thajana amo kari pot puchano sibo phajana tawdro. Ase haiduna makoi ahum pulap noi adubu lingthoi di ngangnaribado tasilude. Abena amu lingthoi ase haraga lingthoi da pop thai lingthoi khangboi lakpoi laabo kadainu abena kaino laabo dia kaisunate oza sang laabo haiba Haima, hoi bema, nang nasada normal may tatadre ay kangi. Kay tora agi haro. As, kaso tau diba? Noi si diba? Oo, pay. Tau dra di pay bema. Ado, ay noi da kanong tahangya. Kay no hango kay dorage. Ako'y class ki tomtindo. Tomtindo kay dorage, nang supama iro. Ay nakaleba. Ngasidi mawong nga maitaw na. As, noy na ba pagkibasna ba? Adugi na tiba. Adudi karigino, magi maramda kangning lidubo. Hayo. As, noy giwakal si tiba. Ho nga say ako'y manakine kay tel masado ado leho ba. Mamara kayo kangde. Miyay chalabi popam pambi amaga. Aduda sum kangning bagi hangge tau bani. Kang nga ba? Noi si diba. Puspana amu. Hoine, ama boiro, kangning lido, marama ama lairi taurine ba, kange ba koiso. Abena amu. Lo, kayang kuina lot pangamga haibado, yeng taridana. Lingthoi na. Hoi, yengu, ba phabising, ba phara adum layo noidi. Numidangi matamni tomthin imung manunggi thabak loisaladuna chak chaba toklaba matungda lairik page haiduna magi kada changlaktuna phamli lairik to hangdoktuna paba howi adubu ngahaki matungda saktam amana phat changlaktuna magi wakal bulaknari tomthinna phajai nangse adukki matik phajai nangi phajabana aibu ngawon kibane ngasidi nangi saktamna aibu punghaw ngaholle tumpham chafam khangdana nangi minok amana aibu ngaholle thamoi sibu leita phom khangandana masibu nungsiba haibadura ngasi noma nangi saktam udabada aibu asuk lamtak na haliba sibu karigino nangi karamba mayaino aibu asuk ngaholliba wakal kaya se khanduna tomthin
momon noptuna chubada makhutna metlaga magi kagi thongnaududa uriba mapung pharaba thajaduda yengli somda sulingthoi thongnau mayada ngathaduna leplaga chummi apamba kalakpa anina pullaga semi hainaba nungsiba ngasidi magi kalaknaraba saktamna aigi thamoibu otlari icham chamna ingaw ngawna lejaramba aigi thamoida ngasidi magi nungsibagi yening chonglakhlaba nungsi nangi saktam uruba mikupta ningolgi thamoise lam helakle nungsi yening chonglakle chonghallagi nungsi yening se nangi iri khikpiduna mapung phanai khutmakna wakal khanduna leiringai tanja aduda mobile gi ring makhol amana thugairai as masi muk tawreene paktabana lori phone ga se loin hai kakthatke asi haraga phone do kakthatli aduga off thamjilli si ori di nungai ni wai hek sangi sin lingthoi famungda kakhatuna tumnaba haiduna hipthei manglan da la uko nungsiba saktamdo nungaiba manglan mangan biu ko hey shor asumna hapta amu hokre lingthoi tomthin nungtigi yengnei michanei tuminna lona class tuda school gi section aroiba numit ni hanagi matogum tomthin class ta lingthoi bu lona yengjeri lingthoi so adu mangai tomthin gi saktambu lona tuminna huran yengjeri handakti tomthin lingthoi ga michanei tomthin momon noi adubu lingthoi di laknagi khanduna asaubugi miyeng tawrai lingthoi gi miyeng duda tomthin bu ipa pakhatli asengbagi saurabra khanduna lingthoi phuk hagotuna sir lingthoi na oja korokpaduda tomthin di pakhatpana humang kangi adubu madugi ona tainabada lingthoi na hojiki matek to gyan ta hodre amukta hanbiro sir hoi halake munna taro ko tomthin masado ne hektai sor sangna huntoi pakhalambado khara makhai di fai tomthin gi mong do uraga lingthoina tuminna machin khumaga nokli ngaki matungda oja su thokre oja thokhibaga lingthoina thaja je machet amta selo o thajana kai gi je machet no as ibe manoida haiba sidiba pet dum torole aigi da dum secherage aigi do lokthokpa talle na tawbane asi haraga magi khawdagi exercise book ama lokthokutuna chena machet ama setuna kari no khara I aduga ikaina abeda pi abe se si tomthindam ta langkhoba is e huran ba phare dana na si dia ado kari no nang iri mayam sibo as langda langkhoba noina do maina pangda hangjalak padudani aina ikarok tusi haima hoi langda langchin khrage bema mon sengaw lakpia asi haraga abena tomthinda che machet ado langki aduga makhoi pulap noi Suresh na mamang thangna pambana Suresh da pali Suresh na che machet ado khungkatuna tharaklibadu kanano haina yengthoklubada abena makhut o masawo tawduna che ado tomthinda piyu lingthoina pirakpana haiduna sign tawrai Suresh na bye se lingthoina nongonda pirakpo ora male tomthinna ha madi kai ge yare da sasalok nang lotri phawrabani kaino tomthinna che ado loroga hangdoktuna page tawuda asumna irami kille amige iman asai ase tomthinna sidi kari harino kokta manungda hapsilaga otpada tholokko makhondo adu ngaktani na side Suresh ti tomthingi wado tabada pangnok to nokre tomthinna kayo nangna mutanjai chachaduna naya higaliduna nangi wado tabada ne yam nokningba ado nokliba ado khangdradi khangde haikrodana
ꯍꯥꯏꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯏꯔꯤ ꯅꯪꯒꯤ ꯂꯣꯟꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯒ ꯑꯃꯨꯛ ꯂꯪꯉꯤ ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ ꯆꯦ ꯃꯆꯦꯠ ꯑꯃꯃꯨꯛ ꯂꯪꯉꯛꯏ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯑꯩ ꯌꯦꯡꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯪꯈꯤ ꯂꯤꯡꯊꯣꯏꯅ ꯃꯤꯁꯥꯅ ꯀꯨꯕꯤ ꯇꯣꯝꯊꯤꯟ ꯋꯥꯈꯜꯗ ꯑꯁꯤꯒꯤ ꯂꯣꯟꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯦꯅꯦ ꯃꯤꯅ ꯈꯪꯗꯦ ꯍꯥꯏꯔꯝꯕꯗꯨꯗ ꯈꯟꯅ ꯈꯟꯅ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯏꯈꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯁꯤꯒꯤ ꯂꯣꯟꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦꯃꯤ ꯇꯣꯝꯊꯤꯟꯒꯤ ꯋꯥꯍꯩꯗꯨ ꯄꯥꯔꯒ ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯏꯔꯛꯏ ꯅꯆꯤꯟ ꯊꯤꯅꯣ ꯍꯥꯏꯕ ꯑꯗꯣ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣ ꯁꯨꯔꯦꯁꯅ ꯁꯦꯁ ꯅꯪ ꯂꯣꯇ꯭ꯔꯤ ꯁꯣꯏꯗꯅ ꯐꯥꯎꯗꯣꯔꯦ ꯚꯥꯏ ꯁꯛ ꯐꯖꯕ ꯀꯥꯏꯁꯦ ꯌꯥꯄꯣꯟꯇꯦꯅꯦ ꯍꯥ ꯍꯩ ꯑꯃꯨꯟꯕ ꯀꯦꯟꯕꯗꯧꯅ ꯄꯗ꯭ꯔꯥꯎ ꯀꯦꯜꯂꯛꯑꯦꯕꯁꯦ ꯌꯥꯄꯣꯟꯇꯦꯕ ꯑꯁ ꯂꯥꯡꯅꯨꯗ ꯚꯥꯏ ꯐꯣꯟ ꯅꯝꯕꯔ ꯀꯥꯏꯅ ꯆꯥꯛ ꯐꯥꯎꯕꯗ ꯆꯔꯥ ꯅꯥꯝꯇꯪ ꯆꯥꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯐꯣꯟ ꯅꯝꯕꯔꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯏꯗꯦ ꯅꯪ ꯑꯃ ꯀꯣꯛ ꯂꯩꯔꯣ ꯍꯥꯏꯈ꯭ꯔꯣꯗꯅ ꯆꯠꯂꯍꯦ ꯃꯥꯏꯁꯦ ꯍꯦꯛꯇ ꯁꯍꯨꯟ ꯇꯨꯞꯄꯣꯁꯤꯅꯤꯅꯦ ꯍꯩꯅꯕꯤꯁꯦ ꯅꯥꯀꯟꯗ ꯂꯩꯔꯦꯀꯣ ꯕꯥꯛ ꯊꯥꯖꯤꯜꯂꯛꯇꯅꯕ ꯁꯣꯏꯔꯣꯏ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦ ꯃꯆꯦꯠꯇ ꯑꯃꯨꯛ ꯏ ꯑꯩ ꯐꯣꯟ ꯄꯥꯏꯗꯦ ꯑꯗꯨꯅ ꯅꯝꯕꯔꯁꯨ ꯂꯩꯇꯦ ꯏꯕ ꯂꯣꯏꯔꯒ ꯂꯤꯡꯊꯣꯏꯗ ꯑꯃꯨꯛ ꯂꯪꯁꯤꯟꯈꯤ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥ ꯆꯪꯂꯛꯄꯗꯒꯤ ꯆꯦ ꯂꯪꯅꯕꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯅꯔꯛꯏ ꯇꯣꯝꯊꯤꯟꯅ ꯚꯥꯏ ꯉꯁꯤꯗꯤ ꯂꯤꯟꯊꯣꯏ ꯈꯣꯏꯒꯤ ꯃꯌꯨꯝꯗꯣ ꯈꯪꯗꯣꯛꯂꯨꯁꯤꯕ ꯑꯁ ꯅꯪꯁꯤꯗꯤ ꯕꯥ ꯑꯣꯟꯊꯣꯛꯄ ꯀꯥꯔꯟꯗꯤ ꯐꯨꯈ꯭ꯔꯦ ꯉꯁꯥꯏꯅ ꯆꯦ ꯂꯪꯅꯕꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯀꯣꯛ ꯍꯪꯍꯧꯕ ꯌꯥꯗ꯭ꯔꯕ ꯍꯪꯍꯧꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯆꯠꯂꯨꯁꯦ ꯍꯥꯏꯁꯦ ꯕꯨꯗꯨ ꯑꯁ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯟꯇꯦꯗ ꯑꯩ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯂꯤꯡꯊꯣꯏ ꯃꯄꯥꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯇꯣꯝꯊꯤꯟꯅ ꯌꯥꯔꯦ ꯅꯪꯅ ꯈꯔ ꯆꯠꯅꯤꯡꯗꯕꯒ ꯃꯄꯥꯁꯤꯁꯨꯕ ꯉꯁꯤꯗꯤ ꯍꯦꯛ ꯂꯧꯕ ꯂꯥꯛꯑꯦ ꯅꯍꯥꯟꯈꯩꯗꯤ ꯂꯥꯛꯇ꯭ꯔꯒ ꯑꯁꯤꯕꯨ ꯑꯩꯅꯔꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯑꯍꯥꯟꯕꯗ ꯕꯤꯠ ꯇꯦꯛꯈ꯭ꯔꯦ ꯑꯗꯨꯅꯅꯤꯅꯦ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯕꯤꯠ ꯇꯦꯛꯄꯒ ꯃꯄꯥꯅ ꯂꯤꯡꯊꯣꯏ ꯂꯧ ꯂꯥꯛꯄꯒꯅꯦ ꯃꯔꯤ ꯑꯃꯇ ꯂꯩꯅꯗꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯔꯤꯈ꯭ꯌꯥꯒꯤ ꯃꯇꯝꯁꯨ ꯍꯌꯦꯡꯇ ꯉꯥꯏꯁꯤꯜꯂꯛꯂꯤ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯀꯥꯗ ꯑꯦꯛꯖꯥꯝꯒꯤꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯦꯝꯆꯧꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯦꯡꯗ꯭ꯔꯤꯕꯣ ꯇꯨꯝꯅꯕ ꯇꯧꯔꯣꯗꯅ ꯏꯃꯥ ꯁꯤꯃꯇ ꯉꯥꯏꯔꯦ ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯇꯨꯝꯂꯒꯦ ꯑꯗꯨꯕꯣꯕꯥ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯄꯥꯔꯁꯨ ꯌꯥꯏꯗꯅ ꯊꯦꯡꯅ ꯇꯨꯝꯕꯁꯦ ꯐꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯃꯥ ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯂꯒꯦ ꯏꯃꯥꯁꯨ ꯇꯨꯝꯊꯣꯛꯄꯤꯔꯨꯔꯣ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝꯁꯨ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯔꯤꯖꯜꯠꯁꯨ ꯍꯥꯏꯗꯣꯛꯇꯨꯅ ꯑꯅꯧꯕ ꯁꯦꯛꯁꯟ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯇꯣꯝꯊꯤꯟ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯃꯦꯝꯆꯧꯕꯤꯅ ꯏꯕꯨꯡꯉꯣ ꯍꯟꯗꯛꯇꯤ ꯀ꯭ꯂꯥꯁ 10 ꯀꯥꯔꯕꯅꯤꯅ ꯅꯪ ꯂꯥꯡꯐꯥꯡ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ ꯂꯥꯏꯔꯤꯛꯇ ꯀꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯀꯟꯅ パꯔꯗꯕꯅꯦ ꯑꯩ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛ ꯑꯗꯨꯅꯦ ꯏꯆꯥꯗꯤꯅꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯅꯪ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯈꯣ ꯇꯣꯝꯊꯤꯟ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯃꯦꯝꯆꯧꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯁꯨꯔꯦꯁ ꯍꯧꯗꯨꯅ ꯄꯨꯟꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯏ ꯇꯣꯝꯊꯤꯟꯅ ꯚꯥꯏ 10 ꯀꯥꯔꯛꯄꯁꯤꯗꯤ ꯋꯥꯈꯜꯒꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯤꯗ ꯑꯁ ꯈꯪꯗꯦꯗ ꯏꯅꯧ ꯅꯧꯊꯣꯛꯄꯗꯧꯅ ꯇꯧꯋꯤꯗ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯚꯥꯞ ꯑꯃꯨꯛ ꯐꯒꯠꯂꯛꯑꯅꯨ ꯅꯪꯅ ꯋꯥꯈꯜ ꯅꯧꯊꯣꯛꯏ ꯀꯥꯏꯅ ꯋꯥꯁꯟꯒꯦꯗ ꯍꯥꯏꯗ꯭ꯔꯒ ꯀꯩ ꯀꯥꯟꯗꯕꯗ ꯀꯔꯤꯒꯤ ꯋꯥꯁꯟꯗꯣꯏꯕ ꯏꯕꯨꯡꯉꯣ ꯆꯍꯤ ꯍꯥꯞꯀꯠꯂꯛꯏꯅꯤꯅꯦ ꯆꯍꯤ ꯍꯥꯞꯆꯤꯟꯕ ꯍꯥꯏꯁꯦ ꯑꯉꯥꯡ ꯑꯣꯏꯊꯣꯔꯛꯀꯗꯕ ꯅꯠꯇꯦ
Hanuraktoynine sanamatum. Yahe nangsu kok tiba. Nangna hanuningdrasune adum yorokkadobu leire. Kai kandabada seran taran bahap mayam khanjiladana. Tanja aduda nupi amagi konjelna hello haina kaurai. Makoi animak konjel adugi maikaida chap manana leithui. Lingthoi oirambaduda makoi animak pungak ngai. Lingthoi amukasu. Hello. Suresna. Hi. Tina si yaba natro. Yaye. Kaino noina manaba tomthin sidi waga ingangang dena. Madi nupi atopadadine thongna yamna phabane. Ado nang Tomthin Suresta khujina si wado soirokadore matagum. Suresna. Ayo kainun hi nain hi nangbo. Lingthoina. Kaidorage. Suresna. Kaisu nate. Kang chilakpa. Oo. Asumna class matam oiraduna makoi class ta sanki. Ahanba section hauba numit oibanina misu ika kanarakte. Lingthoisu magi mawanabi ama fawba laktabaduda ihei hinate. Ngahak leraga oja changlaktuna. Ojana. Ngasidi misu yamna laktabanina class ya haukiroisiko. Aduna nakhoi langdabida tumin phamuko. Wa khara se hairamlaga ojado thokre. Mahiroi pumlamak magi apamba tawduna matam ngairi. Tomthinga Suresh kasu class ki mapanda tholaktuna school gi lampakta phamli. Lingthoi sunga ki matungda tholaktuna Suresh khoi ki manaktamna changai. Lingthoina. Ngasi se imanabi singsu amata lakti yamna talle. Ado nakhoi gi wari sum saba yai ko. Sureshna. Yaye. Saji pamusida. Lingthoi makoi anigi manakta tapna phamtharei. Tanja duda oja amana. Suresh, nang sida amtu lau hoi. Hoi sir. Bye. Lingthoi, nabani wari ngak saramuko. Ai sarna kauruse kainom ta hanglukige. Tomthinna. Hoi. Suresh na changkraba matung makoi ani wa ama fawba ngangnadana tumina leinei. Anido wakhalda di mawon khanari. Tomthin wakhalda. Kaino tawrisibo. Nupida thongna phakraba aina ma he ubaga isonda sontarisina. Lingthoisu wakhalda. Kari nupanu sibo wa ama fawba hairaktrisibo. Marol thoktabasu nate. Mata amanina sidia. Tomthinna. Kaino mihunsina mo tana wankhala isna kai haino sina mo. Lingthoina amu. Kaino masigi nupa sibo. Trek sidegi shukan helaroda jalo tawrisibo. Tomthinna. Kamain tawni tawrisida. Hoi da he. Nupa masani kaino. Sorga siloina thingzillagane hekta ngangba horageda. Lingthoina. Hera, nupa mana gyan tadradi, aina horoso hekta hora loreda. Ibani koina basu natabasibu. Asumna animak chap manana amukta haiminarei. Kai hinjang. Animak ikainaraga amuk tumina leinei. Ngayak tumina leiraba matungda amukkachu chap manana hairei. Nakhoi. Handakti mabani mak punna noi. Tomthinna. Nangana hairo kaino. Nangi phone paidro. Paidida. Nayungi su leitabra. Tomthin nofet tawna hairei. Leite. Akoi phone leinaba selga leiteda. Chara fawwa ani chaba ngamdadana namakak chaharakanσida. Is haimandro dudi. Ado noi babadi kari tawge. Tomthin mapapa lakpado haifet maithong maksili aduga sor sangna hondoktuna hairei. Babadi leikidraba kuireda. Aikoina angang oringaida masagi anaba amana maram oiraga adum leikidra haye mana.
Oh, sorry. Ado, nang nahan noma kaithelda miyai chalabi nupi amaga phaminaraga lehorido kaidorino. Tomthin ngakna. Ha, nangdi kamaina? Aduburo akhoi yumdagi ubanida. Adudi nakhoi yumse adwaidara. Mane. Kaithel gi hek mamangda leiba green color gi building do ado akhoi gi yumne. Oh, adudi sen paiba masani ko. Is paijade akhoi paijade ko sel gamta. Ado adugi numito kaidorino ba. Akhoi ma do opam phame laita laira kharada orasu kanjanaba amadi masa akhoi gi damag hingdaba yade haiduna. Numito ma masa khara sonba aduda aina su mateng pangbo aina matung inarakpane. Lingthoi tomthengi jimbaldagi tholakpa wahaido tabada thamoi sokna nungaijade. Tanja aduda Suresh ningsa thabet honduna changlai. Ha, nabani wari nungairi. Kari wari sakraba. Lingthoi na. Kari no mayam ama pangsada sakreda. Tomthinna amuk. Nangna sorga thabet holaga laisina kaidorurage. As, oja singna aibu chokidar gi type phan thangtok thangjin to holini ne. Ase haiduna makoi ahum pulap no I. Asumna class o yamna tawdre. Ngihaki matungda suti thaduna makoi sumayumda hannanaba thorai. Lingthoina. Suresh, Tomthin, adudi ay amuk chatlukhige ko. Asi haramlaga Lingthoi gari do start tawi. Aduga Tomthinda haifet nungsi minok nungsilamlaga gari do thoroga chatkre. Matang asida ngasigi tangkak asibu loisinjari makha taba saruk hayeng taminarasi.